Thoubal District Police की SP Thoubal Jogesh Chandra Haubizam Masa Yauna District Headquarter की Officer Singh VDF Welfare Association Thoubal की Thomi Singh Yauna Laikhidraba VDF N.Premananda की Loinabi Ningombam Ongbi Romita Devi Thoubal Okram Maning Lekai Dalaiba Mahak Masagi Yumda Chatuna Lupa Lak Anigi Senfam Piduna Imung Manungi Awabada Mateng Pangkre Makatana Association na SP Thoubal की Meeting Makada Pangbayaba Mateng Supangani Hairi Ningsing Bayai, Haukiba January Tangkun Gamathoi Ahing Mamaida, Chandel District na Konba Chakpikarong Police Station ge Manung Chanalaiba, 5C Village ta Popiyan Bachatpada, Uraung Top Haina Kangnaba, Chingda Mayam, Tumpam dagi, Mapam Kangdana Manki Badagi, Thiba Kangdana Laidakba, VDF N.Premananda Singh, February gi Kunga Humdogi Numidang Pung Tarukha Helakpa Adwaida, Mahakpu Thiba Chatkiba, Thoubal Amadi Chandel District ki Police Amadi, VDF personnel singna yamna wana honaduna thibada Levanan haina kangnaba hill range samada asiba hakchang oina thengnabadagi fangbangam kibani